ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯤꯞꯇꯤꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤ ꯂꯪꯊꯕꯥꯜꯗꯒꯤ ꯕꯦꯃꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯗꯤꯞꯇꯤꯒꯤ ꯊꯋꯥꯏ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯛꯍꯦꯟꯕ ꯇꯦꯜꯍꯩꯕ ꯈꯥꯒꯦꯝꯕ ꯁꯤꯟꯊꯣꯏꯕ ꯃꯈꯣꯏ ꯃꯔꯤ ꯏꯁꯩ ꯌꯦꯡꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨ ꯄꯪꯊꯦꯡꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30ꯃꯨꯛꯇꯃꯛ ꯇꯥꯕꯗ ꯃꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯚꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯗꯨꯗ ꯇꯦꯜꯍꯩꯕꯅ ꯈꯨꯝꯃꯤ ꯍꯣ ꯂꯣꯏꯅ ꯇꯥꯔꯦ ꯇꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯛꯍꯦꯟꯕꯅ ꯃꯇꯥꯎ ꯇꯦꯜꯍꯩꯕꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯌꯥꯔꯦ ꯊꯦꯡꯉꯦ ꯌꯨꯝ ꯌꯧꯅꯕ ꯑꯝꯇ ꯇꯧꯁꯤ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯍꯥꯏꯅꯕꯅꯤꯀꯣ ꯃꯗꯨꯗ ꯁꯛꯍꯦꯟꯕꯅ ꯍꯣꯏꯅ ꯆꯨꯝꯃꯤꯅꯤ ꯃꯇꯥꯎ ꯁ꯭ꯋꯥꯏꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯒ ꯅꯨꯄꯤ ꯃꯁꯝꯒ ꯌꯥꯝꯅ ꯁꯥꯡꯕꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯕꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤꯀꯣ ꯃꯗꯨꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯃꯤꯗꯣ ꯃꯊꯟꯇ ꯋꯥꯔꯤꯒ ꯄꯪꯁꯥ ꯁꯥꯔꯒ ꯑꯉꯥꯎꯕꯗꯧꯅ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅꯕꯅꯤꯀோ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯝꯕ ꯁꯤꯟꯊꯣꯏꯕꯗꯨ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯇꯥꯎ ꯑꯗꯨꯗꯤ ꯆꯦꯜꯂꯛꯑꯣ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯆꯠꯂꯣ ꯍꯩ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯑꯩꯈꯣꯏꯗꯤꯕ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯊꯦꯡꯅꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯁꯤꯟꯊꯣꯏꯕꯅ ꯃꯇꯥꯎ ꯂꯥꯏ ꯇꯤꯟꯗꯅꯦ ꯌꯥꯝ ꯊꯥꯖꯗꯕ ꯇꯧꯅꯨꯀꯣ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯌꯥꯔꯤꯕꯉꯣ ꯀꯅꯥꯒꯤ ꯂꯥꯏꯅꯣ ꯋꯥ ꯑꯝꯇ ꯂꯧꯗꯦ ꯁꯤꯟꯊꯣꯏꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯈꯔ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯀꯗꯧꯔꯤ ꯁꯛꯍꯦꯟꯕꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯅ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯃꯌꯥꯝ ꯇꯨ ꯌꯦꯡꯉꯣ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅ ꯀꯩꯅꯣ ꯃꯇꯥꯎ ꯁꯛꯍꯦꯟꯕꯅ ꯇꯨ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯤ ꯊꯧꯁꯥꯗꯕꯤꯗ ꯌꯥꯔꯤꯕꯉꯣ ꯕꯥꯞ ꯐꯔꯒꯅꯦ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯇꯧꯔꯛꯑꯅꯨ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅ ꯃꯇꯥꯎ ꯇꯦꯜꯍꯩꯕ ꯑꯁꯦꯡꯕꯅꯦꯃꯤ ꯇꯨ ꯑꯥꯗ ꯂꯩꯔꯤꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯇꯦꯜꯍꯩꯕꯅꯗꯤ ꯎꯔꯝꯗꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯧꯔꯦ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯗꯤ ꯎꯗꯕꯅꯤꯅ ꯀꯤꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯀꯤꯅ ꯃꯇꯥꯎ ꯁꯠ ꯂꯥꯛꯑꯣ ꯃꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯇꯦꯜꯍꯩꯕꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯃꯇꯥꯎ ꯅꯇꯨꯡꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝ ꯑꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯅ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯇꯦꯜꯍꯩꯕ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯒ ꯃꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯇꯨꯡꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯇꯦꯜꯍꯩꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯃꯃꯥꯁꯨ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯏ ꯇꯦꯜꯍꯩꯕ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯤ ꯃꯃꯥ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯗ ꯍꯪꯂꯛꯏ ꯍꯩ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯄꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃ ꯂꯩꯕꯗꯨ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏꯅꯤ ꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯏꯃꯥꯅ ꯄꯤꯕ ꯖꯟꯇ꯭ꯔꯗꯨ ꯁꯤꯗꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯅ ꯀꯤꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯦꯝꯆꯥꯗꯨ ꯁꯥꯎꯅ ꯀꯔꯤ ꯂꯥꯏ ꯆꯪꯒꯗꯕ ꯄꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯂꯪꯊꯣꯛꯏꯕ ꯑꯗꯨꯗꯤ ꯁꯤꯖꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯇꯦꯜꯍꯩꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩꯕꯨ ꯖꯟꯇ꯭ꯔꯗꯨ ꯊꯤꯔꯨꯁꯤꯔꯅꯦ ꯊꯤꯔꯣꯏꯗ ꯀꯔꯤꯒꯤ ꯂꯥꯏꯅꯣ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ ꯇꯦꯜꯍꯩꯕꯅ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯃꯇꯥꯎ ꯅꯪ ꯌꯨꯝ ꯌꯧꯔꯕ꯭ꯔꯣ ꯁꯤꯟꯊꯣꯏꯕ ꯌꯧꯔꯦ ꯃꯇꯥꯎ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯣ ꯅꯪ ꯁꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯁꯤꯔꯒꯕꯨ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯣ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ ꯅꯣꯛꯑꯒ ꯈꯨꯝꯃꯤ
ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯃꯇꯥꯎ ꯑꯅꯤꯗꯨꯗꯤ ꯁꯤꯟꯊꯣꯏꯕꯅ ꯈꯥꯒꯦꯝꯕꯗꯤ ꯐꯣꯟ ꯄꯥꯏꯔꯛꯑꯦ ꯁꯛꯍꯦꯟꯕꯗꯤ ꯄꯥꯏꯔꯛꯇꯦ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯖꯥꯠꯂꯥ ꯑꯃꯨꯛ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯝꯗꯅꯅꯦ ꯁꯤꯟꯊꯣꯏꯕꯅ ꯀꯔꯤꯅꯣꯗ ꯃꯇꯥꯎ ꯅꯪ ꯁꯨꯕ ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ ꯇꯦꯜꯍꯩꯕꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯤꯟꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯇꯥꯎ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯇꯦꯜꯍꯩꯕꯅ ꯍꯣꯏ ꯊꯝꯃꯣ ꯃꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯜꯍꯩꯕꯁꯨ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 11:40 ꯆꯠꯄꯗ ꯇꯦꯜꯍꯩꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 11:40 ꯆꯠꯂꯝꯂꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟ ꯑꯃꯨꯛ ꯀꯟꯅ ꯊꯣꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯏꯪꯉꯀꯥꯟꯁꯤꯗꯕ ꯇꯦꯜꯍꯩꯕ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯣꯏꯒꯤ ꯁꯪꯒꯣꯏꯗ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯈꯜꯂꯤ ꯀꯅꯥꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯂꯩꯔꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯜꯂꯤ ꯈꯥꯒꯦꯝꯕ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯃꯇꯥꯎ ꯈꯥꯒꯦꯝꯕ ꯅꯠꯇ꯭ꯔꯣ ꯈꯥꯒꯦꯝꯕꯅ ꯃꯥꯅꯦ ꯃꯇꯥꯎ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯇꯦꯜꯍꯩꯕ ꯁꯪꯒꯣꯏꯗ ꯂꯥꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯈꯥꯒꯦꯝꯕꯅ ꯃꯇꯥꯎ ꯑꯁꯤꯗ ꯃꯇꯥꯎ ꯁꯤꯟꯊꯣꯏꯕꯗꯣ ꯒꯥꯔꯤꯅ ꯁꯣꯛꯇꯅ ꯂꯩꯍꯧꯔꯦ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯇꯦꯜꯍꯩꯕꯗꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯍꯣꯏ ꯍꯥꯏꯔꯒ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯐꯅꯗꯤ ꯁꯥꯡꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯣ ꯇꯦꯜꯍꯩꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯗꯨꯅ ꯈꯥꯒꯦꯝꯕꯗ ꯍꯪꯉꯛꯏ ꯃꯇꯥꯎ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈꯥꯒꯦꯝꯕꯅ ꯈꯨꯝꯃꯛꯏ ꯌꯧꯗꯣꯔꯦ ꯃꯇꯥꯎ ꯋꯥꯔꯕꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯔꯣ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯑꯗꯤ ꯑꯁꯣꯝꯗ ꯃꯇꯥꯎ ꯁꯤꯟꯊꯣꯏꯕꯗꯨ ꯁꯤꯔꯝꯂꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯅ ꯀꯗꯥꯏꯅꯣ ꯃꯤ ꯁꯤꯟꯊꯣꯏꯕꯅ ꯂꯩ ꯍꯥꯏꯗꯨꯕꯨ ꯃꯇꯥꯎ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯍꯟꯗꯛꯇꯤ ꯈꯥꯒꯦꯝꯕꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯇꯦꯜꯍꯩꯕꯅ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯈꯥꯒꯦꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯇꯦꯜꯍꯩꯕ ꯄꯨꯡꯉꯛ ꯉꯛꯏ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯄꯗꯨꯝꯅ ꯇꯧꯔꯛꯏ ꯃꯊꯟꯇꯁꯨ ꯁꯣꯟꯖꯩ ꯀꯗꯥꯏꯗꯅꯣꯅꯦ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯃꯇꯥꯎ ꯈꯥꯒꯦꯝꯕꯗꯨꯅ ꯀꯥꯏꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕ ꯃꯇꯥꯎ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯦ ꯇꯦꯜꯍꯩꯕ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯇꯦꯜꯍꯩꯕꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯥꯒꯦꯝꯕꯗꯨ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯂꯩꯕ ꯎꯈꯤ ꯃꯗꯨꯗ ꯇꯦꯜꯍꯩꯕꯅ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯇꯦꯜꯍꯩꯕꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈꯥꯒꯦꯝꯕꯗ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯥꯒꯦꯝꯕ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯇꯦꯜꯍꯩꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯈꯥꯒꯦꯝꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯈꯥꯒꯦꯝꯕ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯟꯈꯤ ꯃꯁꯤꯗꯒꯤ ꯈꯥꯒꯦꯝꯕꯅ ꯐꯃꯨꯡꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅ ꯀꯩ ꯍꯨꯔꯥꯜꯂꯨꯁꯦ ꯍꯥꯏꯅꯣ ꯃꯇꯥꯎ ꯑꯍꯤꯡꯁꯤꯗ ꯂꯥꯛꯏꯁꯤꯅ ꯇꯦꯜꯍꯩꯕꯅ ꯑꯁ ꯅꯪ ꯁꯨꯕ ꯊꯣꯛꯂꯛꯑꯣ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯋꯦ ꯀꯩꯗꯧꯔꯤꯅꯣ ꯍꯪꯂꯨꯁꯦ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅ ꯍꯦꯔꯥ ꯀꯔꯤꯅꯣꯗ ꯑꯍꯤꯡꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅꯣ ꯅꯥꯞ ꯆꯥꯗꯕ ꯋꯥꯅꯤ ꯃꯗꯣ ꯇꯦꯜꯍꯩꯕꯅ ꯑꯁ ꯂꯥꯛꯑꯣ ꯃꯤ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕꯅ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯤ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯗꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯇꯦꯜꯍꯩꯕꯗ ꯍꯪꯉꯤ ꯀꯗꯥꯏꯅꯣ ꯃꯇꯥꯎ ꯃꯤ ꯂꯩꯍꯧꯋꯦ ꯍꯥꯏꯕꯗꯨꯕꯣ ꯑꯍꯤꯡꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯁꯨ ꯌꯧꯔꯝꯃꯤꯅꯦ ꯑꯩꯗꯤꯕ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦꯃꯤ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯇꯦꯜꯍꯩꯕꯅ ꯋꯥ ꯉꯥꯡꯒꯅꯨ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ ꯈꯥꯒꯦꯝꯕꯁꯨ ꯇꯦꯜꯍꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯈꯣꯡꯅꯥꯡꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯂꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯨ ꯃꯐꯝ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯥꯒꯦꯝꯕ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯔꯤ ꯈꯥꯒꯦꯝꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯤ ꯇꯦꯜꯍꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯁꯤꯗꯒꯤ ꯈꯥꯒꯦꯝꯕꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯖꯔꯛꯄ ꯈꯛꯇꯅꯤ ꯌꯨꯝꯗꯤ ꯁꯨꯛꯌꯧ ꯌꯧꯔꯝꯗꯦ
ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯇꯦꯜꯍꯩꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯈꯥꯒꯦꯝꯕ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯇꯦꯜꯍꯩꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯒ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯥꯒꯦꯝꯕ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ? ꯑꯩ ꯋꯥꯔꯦ, ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯣ"꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕꯗ ꯍꯦꯟꯅ ꯑꯀꯟꯕ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ "ꯏꯕꯨꯡꯉꯣ" ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯈꯥꯒꯦꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯇꯦꯜꯍꯩꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯈꯤ꯫ ꯃꯗꯨꯗ ꯈꯥꯒꯦꯝꯕꯅ ꯀꯞꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯃꯁꯤ ꯂꯦꯡꯒꯅꯨ" ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯥꯒꯦꯝꯕꯁꯨ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯥꯒꯦꯝꯕꯅ ꯐꯝꯂꯤꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅ ꯃꯍꯥꯛꯁꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯄꯗ ꯅꯪꯉꯣꯟꯗ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯛꯀꯅꯤ, ꯃꯗꯨꯗ ꯅꯪꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯍꯦꯛ ꯂꯦꯡꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ "ꯈꯥꯒꯦꯝꯕ ꯂꯥꯛꯑꯣ, ꯆꯠꯂꯁꯦ" ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯒꯦꯝꯕꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌా ꯑꯃ ꯄꯤꯕ ꯍꯧꯔꯛꯂꯤ꯫ ꯈꯥꯒꯦꯝꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯐꯝꯊꯧꯅꯦ ꯅꯪꯕꯣ, ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯗꯨ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯈꯥꯡꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯄꯨꯗ꯭ꯔꯕꯗꯤ ꯆꯠꯂꯣꯏ ꯍꯥꯏꯔꯤꯅꯦ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯅꯔꯤ꯫ ꯃꯗꯨꯗ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯎꯄꯥꯏ ꯂꯩꯕꯒꯦ? ꯏꯆꯥ ꯑꯁꯤꯕꯨ ꯄꯨꯈꯤꯗꯅꯕ ꯑꯣꯖꯥꯅ ꯑꯝꯇ ꯍꯣꯠꯅꯕꯤꯌꯣ"꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯏꯕꯦꯝꯃ, ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯔꯣꯏꯗꯧꯔꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯨꯒꯗꯧꯔꯤꯕ? ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ"꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯅꯪꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤꯅꯦ ꯏꯕꯨꯡꯉꯣ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕꯗꯨ ꯏꯉꯛ ꯉꯛꯅ, "ꯀꯔꯝꯕ ꯃꯍꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕ"꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯅꯪꯒꯤ ꯅꯇꯥꯎ ꯇꯦꯜꯍꯩꯕꯒ ꯅꯪꯒꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯐꯨꯝꯂꯒ ꯊꯝꯈꯤꯕꯅꯤ, ꯃꯗꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯗꯤꯞꯇꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ"꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯊꯋꯥꯏ ꯑꯁꯤꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯤ, ꯑꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯤ꯫ ꯈꯥꯒꯦꯝꯕ ꯗꯤꯞꯇꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯈꯥꯒꯦꯝꯕ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯗꯤꯞꯇꯤ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯗꯤꯞꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ, "ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯂꯒ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕ ꯉꯝꯕ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯅꯣꯏꯅ ꯍꯤꯡꯂꯤꯕ ꯑꯗꯨꯒꯨꯝꯅ ꯍꯤꯡꯅꯤꯡꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯤꯞꯇꯤꯗꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ? ꯃꯁꯤꯗꯤ ꯊꯋꯥꯏ ꯅꯣꯏꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯣ, ꯃꯗꯨ ꯄꯨꯔꯒ ꯑꯩꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛꯄꯥꯛ ꯌꯧꯅꯕ ꯊꯤꯟꯕꯤꯔꯒꯦꯀꯣ"꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯗꯤꯞꯇꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯨꯗꯅꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ"꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯥꯏ ꯏꯕꯦꯝꯃ, ꯃꯗꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ, ꯃꯗꯨ ꯍꯩꯗꯦꯅꯦ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯗꯤꯞꯇꯤꯗꯤ ꯁꯨꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯗꯤꯞꯇꯤꯅ ꯁꯥꯎꯅ, "ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯨꯒꯦ, ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯄꯥꯝꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯈꯥꯒꯦꯝꯕꯗ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯈꯥꯒꯦꯝꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨ ꯗꯤꯞꯇꯤꯅ ꯑꯣꯏꯅ ꯄꯨꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯈꯥꯒꯦꯝꯕꯁꯨ ꯃꯁꯥꯅ ꯌꯥꯅ
ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅꯤ ꯈꯟꯖꯗꯨꯅ ꯗꯤꯞꯇꯤꯒ ꯄꯨꯟꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯦꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫